ꯑꯍꯥꯟꯕꯃꯛꯇꯗ MM Story Collectionꯕꯨ ꯇꯥꯕꯤꯔꯤꯕꯤ ꯃꯌꯥꯝꯕꯨ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯩꯈꯣꯏꯅ ꯌꯦꯛꯅꯕ ꯃꯁꯛ ꯈꯪꯅ ꯊꯦꯡꯅꯃꯤꯟꯅꯔꯕ ꯂꯝꯗꯝꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯣꯔꯛꯀꯅꯤ ꯈꯨꯟꯖꯔꯪꯅꯤ꯫ ꯁ꯭ꯄꯣꯟꯁꯔꯁꯤꯞ UPSC ꯀꯣꯆꯤꯡꯒꯤ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯊꯥꯖꯤꯜꯂꯛꯄ ꯌꯥꯒꯅꯤ꯫ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯇꯨꯅ ꯏꯪ ꯇꯞꯄ ꯍꯟꯖꯤꯜꯂꯛꯅꯕ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯁꯤ ꯏꯄꯣꯝ꯫ ꯂꯥꯏꯑꯣꯟꯁ ꯀ꯭ꯂꯕꯅ ꯍꯦꯜꯊ ꯀꯦꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯁꯣꯛ ꯆꯥꯟꯒꯤ ꯏꯃꯨꯡꯗ ꯃꯇꯦꯡ ꯄꯥꯡꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯄꯥꯎ ꯁꯟꯗꯣꯛꯅ ꯑꯃꯨꯛ ꯄꯤꯖꯔꯤ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯟꯅꯕ ꯁꯤꯜꯂꯤꯕꯁꯤꯡ ꯑꯁꯤ ꯈꯪꯃꯤꯟꯅꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯀꯅꯥꯅꯣ ꯈꯪꯅ ꯊꯦꯡꯅꯃꯤꯟꯅꯕ ꯆꯪꯏ꯫ ꯃꯗꯨ ꯈꯛꯇꯗ ꯂꯝꯗꯝ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯐꯤꯕꯝ ꯄꯨꯔꯛꯀꯅꯤ ꯍꯥꯏꯅ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯃꯤꯠ ꯑꯣꯕꯖꯔꯕꯦꯁꯟ ꯀꯝꯃꯤꯇꯤ ꯀꯟꯚꯦꯅꯔ ꯋꯥꯏ ꯀꯨꯟꯖꯥꯅꯤꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯃꯤꯠ ꯑꯣꯕꯖꯔꯕꯦꯁꯟ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯈꯨꯔꯥꯏ ꯁꯂꯥꯡꯊꯣꯡꯗ ꯂꯩꯕ ꯊꯔꯣ ꯗꯦꯕꯤ ꯂꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ 19ꯂꯛ ꯁꯨꯕ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯏ ꯀꯨꯟꯖꯥꯅꯤꯅ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯇꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗꯒꯤ ꯍꯧꯗꯨꯅ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯃꯤꯠ ꯑꯁꯤ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯑꯁꯤꯅ 19ꯂꯛ ꯁꯨꯕꯅꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 1949ꯗ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯅꯝꯇꯤꯡ ꯇꯦꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯌꯥꯝꯂꯕ ꯏꯟꯗꯤꯌꯥꯒꯤ ꯁꯤꯄꯥꯍꯤꯁꯤꯡ ꯊꯥꯗꯣꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯕꯨ ꯚꯣꯠ ꯅꯩꯕꯒꯤ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯗꯨꯅ ꯂꯥꯛꯂꯤ꯫ ꯅꯨꯄꯥ ꯑꯣꯏꯕ ꯀꯌꯥꯕꯨꯅ ꯐꯨ ꯆꯩꯕ, ꯐꯥꯕ, ꯍꯥꯠꯄ ꯑꯃꯁꯨꯡ ꯐꯥꯈ꯭ꯔꯒ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯍꯟꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯅꯨꯄꯤ ꯑꯣꯏꯕꯤ ꯀꯌꯥꯕꯨꯅ ꯏꯖꯠ ꯃꯥꯡꯍꯟꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯂꯩꯈ꯭ꯔꯦ꯫ ꯃꯅꯤꯄꯨꯔꯕꯨ ꯏꯟꯗꯤꯌꯥꯗ ꯅꯝꯗꯨꯅ ꯇꯦꯜꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯟꯗꯤꯌꯥꯅ ꯂꯝꯗꯝ ꯑꯁꯤꯗ ꯑꯐꯁꯄꯥꯅꯆꯤꯡꯕ ꯑꯃꯨꯕ ꯑꯥꯏꯟ ꯀꯌా ꯊꯝꯗꯨꯅ ꯃꯤꯑꯣꯠ ꯃꯤꯅꯩ ꯆꯠꯊꯔꯤꯕ ꯀꯌꯥ ꯑꯁꯤ ꯂꯦꯞꯅꯕ ꯑꯐꯁꯄꯥ ꯂꯧꯊꯣꯛꯀꯗꯕꯅꯤ ꯍꯥꯏꯅ ꯆꯪꯁꯤꯟꯈꯤꯕ ꯏꯍꯧꯗ ꯄꯨꯂꯤꯁꯅ ꯏꯍꯧ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯕ ꯃꯇꯨꯡ ꯉꯁꯤ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯃꯤꯠ ꯊꯧꯔꯝ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯏꯍꯧ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯄꯤꯌꯥꯔꯤꯅ ꯇꯥꯔꯒ ꯁꯤꯈꯤꯕ ꯊꯋꯥꯏꯅ ꯄꯣꯟꯊꯥꯈꯤꯕꯅꯤ꯫ ꯕ꯭ꯂꯦꯛ ꯂꯣꯒꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯟꯈꯤꯕ ꯏꯍꯧꯗ ꯄꯤꯌꯥꯔꯤꯅ ꯊꯋꯥꯏꯅ ꯄꯣꯟꯊꯥꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯂꯧꯔꯒ ꯉꯁꯤ ꯐꯥꯎꯕ ꯃꯩꯔꯥꯄꯥꯏꯕꯤ ꯅꯨꯃꯤꯠ ꯄꯥꯂꯟ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯏꯟꯗꯤꯌꯥꯅ ꯗꯤꯚꯥꯏꯟ ꯑꯦꯟড ꯔꯨꯜ ꯄꯣꯂꯤꯁꯤ ꯆꯠꯊꯗꯨꯅ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯗꯅꯕ ꯃꯆꯦꯠ ꯇꯥꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯗ ꯉꯁꯤꯗꯤ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯋꯥꯔꯤ꯫ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯗ ꯑꯃꯨꯛ ꯄꯥꯏ ꯑꯃꯗ ꯑꯃꯨꯛ ꯀꯝꯃ꯭ꯌꯨꯅꯦꯜ ꯀꯥꯔꯗ ꯁꯥꯟꯅꯗꯨꯅ ꯌꯦꯡꯊꯤꯅꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦꯗꯒꯤꯗꯤ ꯏꯔꯥꯡ ꯑꯁꯤ ꯆꯥꯎꯊꯣꯔꯛꯂꯤ꯫ ꯃꯁꯤꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯔꯨꯕ ꯐꯤꯚꯝꯗ ꯃꯥꯌꯣꯛꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯁꯤꯜꯂꯤꯕ ꯌꯦꯡꯊꯤꯅꯅꯕ ꯑꯃꯁꯨꯡ ꯍꯥꯟꯅ ꯆꯨꯅꯅꯕ ꯍꯣꯠꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯌꯥꯎꯅ ꯀꯣꯛꯁꯤ ꯋꯥ ꯈꯨꯗꯛꯇ ꯂꯦꯞꯀꯗꯕꯅꯤ꯫ ꯃꯤꯌꯥꯝꯅꯁꯨ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯀꯤ ꯌꯦꯛꯅꯕꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯃꯁꯛ ꯈꯪꯕꯒ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯟꯅ ꯆꯨꯅꯅꯕ ꯑꯃꯁꯨꯡ ꯁꯤꯟꯅꯗꯅꯕ ꯁꯤꯜꯂꯤꯕ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀꯤ ꯄꯣꯂꯤꯁꯤ ꯑꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯊꯦꯡꯅꯃꯤꯟꯅꯗꯨꯅ ꯏꯪ ꯇꯞꯄ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯄꯣꯏꯔꯤꯂꯩꯃꯔꯣꯜ ꯏꯃꯥ ꯃꯩꯔꯥꯄꯥꯏꯕꯤ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯁꯣꯔꯥꯏꯁꯝ ꯃꯦꯝꯆꯥꯅ ꯄ꯭ꯔꯁꯤꯗꯦꯟꯠ ꯗꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁꯀꯤ ꯐꯣꯔꯃꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯗꯥꯛꯇꯔ C.H. ꯁꯤꯂꯥꯔꯥꯃꯤꯅ ꯆꯤꯐ ꯒꯦꯁꯠ ꯑꯗꯨꯒ ꯃꯦꯛꯋꯥꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ R. ꯎꯔꯦꯡꯁꯣꯉꯥ ꯀꯣꯏꯔꯦꯡꯅ ꯒꯦꯁꯠ ꯑꯣꯐ ꯑꯣꯅꯔ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ KCPꯒꯤ ꯗꯤꯂꯤꯞ ꯉꯥꯛꯄꯤꯒꯅꯤ KCPꯒꯤ ꯂꯨꯆꯤꯡꯕ ꯗꯤꯂꯤꯞ ꯗꯦꯜꯂꯤꯗ ꯐꯥꯈ꯭ꯔꯦ꯫ ꯂꯣꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯂꯣꯡꯂꯨꯞ ꯀꯪꯂꯩꯄꯥꯛ ꯀꯝꯃ꯭ꯌꯨꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯂꯨꯆꯤꯡꯕ ꯍꯥꯎꯕꯤꯖꯟ ꯗꯤꯂꯤꯞ ꯄꯨꯟꯅ ꯆꯠꯊꯈꯤꯕ ꯑꯣꯄꯔꯦꯁꯟ ꯑꯃꯗ ꯗꯦꯜꯂꯤꯗ ꯐꯥꯈ꯭ꯔꯦ ꯍꯥꯏꯔꯤ ꯁ꯭ꯄꯦꯁꯤꯑꯦꯜ ꯁꯦꯜ ꯑꯣꯐ ꯗꯦꯜꯂꯤ ꯄꯨꯂꯤꯁ, ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯃꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯖꯦꯟꯁꯤꯁꯤꯡ ꯌꯥꯎꯅ ꯄꯨꯟꯅ ꯆꯠꯊꯈꯤꯕ ꯖꯣꯏꯟꯠ ꯑꯣꯄꯔꯦꯁꯟ ꯑꯃꯗ KCPꯒꯤ ꯂꯨꯆꯤꯡꯕ ꯍꯥꯎꯕꯤꯖꯟ ꯗꯤꯂꯤꯞ ꯗꯦꯜꯂꯤꯒꯤ ꯃꯐꯝ ꯑꯃꯗꯒꯤ ꯐꯥꯈꯤꯕꯅꯤ꯫ ꯗꯦꯜꯂꯤꯗ ꯃꯔꯨꯑꯣꯏꯕ ꯑꯔꯣꯟꯕ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯕ ꯂꯥꯛꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯌꯥꯝꯅ ꯀꯨꯞꯅ ꯁꯦꯟꯅꯕꯗꯒꯤ ꯃꯍꯥꯛꯄꯨ ꯐꯥꯕ ꯉꯝꯈꯤꯕꯅꯤ꯫ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯤꯝꯅ ꯐꯥꯔꯕ KCPꯒꯤ ꯂꯨꯆꯤꯡꯕ ꯍꯥꯎꯕꯤꯖꯟ ꯗꯤꯂꯤꯞꯇ ꯋꯥꯍꯪ ꯄꯥꯎꯈꯨꯝ ꯆꯠꯊꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯀꯛꯆꯤꯡꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗꯒꯤ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡꯗꯨ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯗꯦꯠ ꯁꯥꯝꯅ ꯁꯣ ꯂꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯥꯟꯆꯤꯄꯨꯔꯗ ꯂꯩꯕ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯌꯨꯅꯤꯚꯔꯁꯤꯇꯤ BTUꯗ LLBꯒꯤ ꯂꯥꯁ ꯏꯌꯥꯔ ꯑꯦꯛꯖꯥꯝꯗ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤꯒ ꯃꯔꯤꯁꯨ ꯂꯩꯅꯗꯕ ꯑꯣꯊꯣꯔꯤꯇꯤꯅꯁꯨ ꯃꯁꯛ ꯈꯪꯗꯕ ꯃꯤꯑꯣꯏꯁꯤꯡ ꯑꯦꯛꯖꯥꯝ ꯊꯥꯍꯜꯂꯝꯃꯤ ꯍꯥꯏꯕ ꯋꯥꯍꯧꯗꯨ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯁ꯭ꯇꯨꯗꯦꯟꯠ
Alliance of Manipur Desam University Solon Sangare. Thodo asi mari lena nang asi nung tinpung amaron taba matamda Desam Vice President and Rajesh amasung Secretary General ki ai samjay ani na luchin bukambu amana Solon Sangkibani. Khongjang adu mari lena Desam Secretary General ti ai samjay hai Kangchipur leba University ase tha asi kunmadi kuntere po pangthoki ba LLB gi last year exam da aranba mongta mahirui ke exam thare haiba wakat ama miwe khana Desam da piraki madugi matung inangarang Desam University se chalu matabda nan Manipuri khana exam thaga lamda masi masak na be advocate homna invigilator oiraga leramki mokoi da hangubada su exam masigi matang da nithina khangamde mawdagi Desam gi market ki University asigi chancellor da hangubada su mokoi gi mahirui amata nate habigi matakta exam se pangthoki de haraki aduga University asigi executive director oriba Oja Birbal haiba asida hanglubu matamda exam di pangthoi mokoi gi mahirui nate private agency ga mafam sida wari sanabani haraki adubu madugi group oinaba University asi waibagi aibasi adu piu haibada piba ngamdabo loinana University asi chancellor dagi hawraga authority kudimak chenki asigumba arana hui mayam amana yona University asi bu lenga ki mari lenabasingna yengsinjuna registration jo kakadabani haki question paper plane punaba lenga khanakre Laliba Jun Kumathoida amuk hana pangthokadoriba NEET UG gi question paper makha tana leak oidana bagi panamda lengana Indian Air Force ki mateng lodana plane da puraba matung exam center yohana ba khana kre hairi report asi matung ina handak pangthogiba NEET UG exam da question paper leak oibagi wathok lakpadagi exam se amuk hana tawna fail lokibani NEET UG gi question paper plane da puna ba matang khana kiba du Defense Minister Rajnath Singh amadi Union Education Minister Dharmendra Pradhan amadi Information Minister Jyotiraditta su saruyaki hari kimna sinduna me kuntha da paksana release kadori kuki inpi Manipur kimna sinduna laliba me kuntha da nationwide rally paksana sakani haina kimni general secretary Pautin Thang lupheng na thador ko zero laman phungdoli me kuntha da chatkadori ba nationwide rally asi Kim amadi civil society organization sing yauna me kuntakta pangthoki pami phamamada Manipur tangkhul yangmai amadi meitei community singna kuki jo community sing target tawduna chatharakhiba thawngsingi matangda yamna kupna khananaraba matungda wari laukibani satkadoriba rally si handa kuki jo church leader Obi Sitlow Kaigolun amadi Paugengleng hatkibagi thawng adubu penda phongdokpaga loinana achamba ngapini achumba langlana jin phangangadabani haibigi pandamda pangthokadoribani loinana hoji kuki jogi miyuita mari phajina thamnibaji athubada sarokadamni haibigi kholawga loinana pangthokani hairi gwaltabi khuntakpa niching toram pangthokari ware kya lawkre Imphal East District awang nungpok maikaidagi aroiba mitei khul oiba gwaltabi kuki khulai parbising landaktana tumna mai thagiba nunipu ningsing boina gwaltabi khuntakpa ningsing toram pangthokari lamlai assembly constitution gi manung chana laiba khul asi kumja 2023 gi me omdei chathaliba maitei amchu kuki ni gi irang asi gi manung chana kumja 2023 gi asigi numit me tang kunipan asida gwaltabi yenga popi thamna popi sabungkho khunong na chingba khulchingda kuki khulai paiba militant chingna kan momongja landaktuna sana sabi khongi yum khara yenga popi khongi yum ani yauna gwaltabi khulbuna tumna mai thadna khul asibu tumna mangta hangibani Imphal iski red zone area gi manung channa laiba santi khongpan sana sabi thamna popi yeng popi amadi sabukok khunaugi nahasing punsing dona semba Youth United Volunteer Association na sindona PPF Club yang popi de pangthoki pathormati manung jana maki dona kuki khulai paiba sing landarak de laikidraba khunga pachanga kamlamyan ba amadi songtham chingugi mitam yauna chahi umhera bi irang se laikidraba miti thoba sing infamda laisu ka tuning khai kunna ko ki asigi thom aduda marine na YBA convener thangchim duang mana phungtoki mite kungwa tabi khunta na chenba ni mirasibu nungai ta phungdokpa amadi matungda asingba awawa thawdoksing amuga su dongdong paujel tang asigi thorom asi pangthokpani matang asida hojigi wenedi pau de sinjeri mathangi pau amu aminarasi